Manipur poppy cultivation ki area se kayam namna park sound to bono naha ki sukana ba aduga home department ki sukana ba yengo so na chopper se tuonga chatpa se masai se uri film se yamna phibam ta da film de leramne moirang gi hexali ba chingdu gi mamai thangba da di son da gi yeng da di yamna phajaba asang mo masu gi uwa tha dana ui adugi hek maninglom thangba da lukham long thangba sai to puko kokna leram madugi halakpa da around 1 month kumba uru da sok to gi da phang de ho pangam da na yam kuina na gi Honorable Speaker sir Demand number 22, the CC, the Honorable Member na Habi giba, Puchi the Hing, but the quite the Maru, Port Amor, Gadi, Ishing, I have a port sina, quite the Maru, Port Ama, Oi, Ishing, Taknabakataginataba. Every angle the Ishing Juluisan, Ado Masi Ishing quite the Hena, Ahoina, preserved over Amasung Ishing source, Pahanba, Ado Ishing value lena. Season of the Hoipunamaki, Hoi told down in a ham of the day Tamjage. Nasidi, I some calculation tells over that a Hoi mayam Punamona, who's a putty Sinkara, Lady by Sinkarazi, Hoi Takmina Dana, a Hoi Chaminari. Nasidi say he Mari, Manga, I Masidagi Pang Sang Sang, the Chatka Mandre, Ishingi, Yamna Awa, but Taknavagi Awa Basil. Later, I prediction da, I calculation that my lay. Madam, the Kayino Habimatam da Aquina si project am Sare, Ministry da project am Sara Tare. Hoist mind or Nahariva Kunji Gid Stegi, Sigi Kunji is the water is Avam Sani, filtration Masani, Adegi Tenki Masani Kone in Aquina projects him Sarani. Sara Tagra Matunda, the Magi. Thagra matungda sanction tawro lakpa matamda nasai source water khundis de leire khundigi kilometer 10 chalaga source water do porakadoine adugi source water porakadori mafam se nasidi thoibi irang asiga yamna mari leinaba poramusu oidine maramdi nasai 10 kilometer da koina estimate sagi ba source water je masi khara leire kanda di sanction lakpa matungda di 10 kilometer da source water je thiru da leiramdre 20 kilometers at Patai. 10 kilometers the Karigi source water lemdri no higher than the Huju Mayam, Manipur the Toy Irang, there is a quite a channel river, Hojiki problem or river popical division share. Hojiki source water Pangi sing Pangibazagas, the quite again a channel. Karacho Lawa is singing her tolo pahor from there, but she quite again channel. Aduna Maramurkanda source water say, later Maramurkanda Hojik Jaljivan mission say, a hoodie, me pie lave, Masigi. Poche success oigada oirodra haibagi estimates ha khodi matungina ministry na su sanction to biraktana adagi new development bank dai so khoi funding laudana nasidi akhoi stage dai implement to hore ba punamok se moidi as per drawing dui matungina source dui matungina contractors in implement tore adu horen sona kan di mafam du satlo matam di ising krai da leibno sar hoigi source water je hana verify to bidabra hange Adu chalu mafam da di poppy plantation gi yamna phajaba mafam ma kwaidi khudong sa mafam oire aduna na si khoi gi sarkar sina poppy da khara hena mai onsalu budana si thoiba thodok sing je tholeis adai honorable chief minister naibu amtana nahaki jgm se kamai to film leibno na aingon da hybrid podegi amtang chalaga survey to boina aduga plus manipur da poppy cultivation gi area se kayam namna park sound to bono naha ki sukana ba aduga home department ki sukana ba yengo so na around 4.5 hours kumba madugi numito ai ningsingi madu February gumo ngo da male chopper se tuonga chatpa se masai se uri film se yamna phibam ta da film da leramne madune honorable chief minister ki video ma viral hoyi ba khoi honorable nasibudi lapidre na badagi khoi tawo govindas ka toroga khoi ki photographs ama khoi Kudom Mithil Mayam, the senior was Lemiba, Fumse and hide in a tak pea hibdo. Madu Atay the Ganate, a voice the Heg Moirang Bumayam, don't lose a pilongone. Moirangi Hexali, but Chingdugis, Mamai Tang with this one the game with the Yamna Pazava, Asang Momasugi, Uwa Tadana, we. Adugi Heg Maningom Tang with the Lucum Long Tang beside the Puko Kokna Lerem. Madugi Halakpada, around 1 month Kumba Uru, the Sokto game. I found the Hopang of the Nayam Queen Nagi, Adu Yamna. Thamoi sokpa oigi admai tawna survey se tawra matung sidai ja handaki
ꯌꯥꯝ ꯔꯤꯁꯦꯟꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯄꯥꯔꯠ ꯈꯔ ꯑꯗꯩ ꯏꯝꯐꯥꯜ ꯏꯁꯀꯤꯁꯨ ꯄꯥꯔꯠ ꯈꯔ ꯌꯥꯎꯔꯤ ꯑꯗꯩ ꯏꯝꯐꯥꯜ ꯏꯁꯇꯗꯤ ꯀꯌꯥ ꯌꯥꯎꯕ ꯎꯗꯦ ꯑꯗꯣ ꯁꯨꯝꯕ ꯃꯐꯝ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯦ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏ ꯋꯥꯠꯂꯛꯑꯕꯅꯦꯕ ꯍꯧꯖꯤꯛ ꯃꯣꯏ ꯇꯧ ꯍꯥꯏꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯄꯤꯕ ꯊꯕꯛ ꯍꯥꯏꯗꯤ ꯂꯣꯏ ꯁꯝꯃꯤ ꯂꯣꯏ ꯇꯧꯔꯤ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯥꯐꯝ ꯇꯦꯞ ꯁꯦꯝꯒꯗꯕꯅꯤ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯔꯤꯖꯥꯔꯚꯔ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯅꯣꯝꯁꯨ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯣꯏ ꯇꯧꯔꯦꯕ ꯊꯕꯛꯁꯤꯁꯨ 60-70% ꯍꯧꯖꯤꯜꯂꯛꯑꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ ꯁꯣꯔꯁꯇꯨꯗꯤ ꯏꯁꯤꯡꯗꯨꯗꯤ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯆꯍꯤ 4-5 ꯌꯥꯝ ꯁꯥꯡꯉꯕꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝ ꯇꯥꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡ ꯚꯦꯂꯤꯗ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯊꯛꯏꯕ ꯏꯁꯤꯡꯁꯦ ꯃꯁꯤꯒꯤ ꯏꯁꯤꯡꯒꯤ ꯁꯣꯔꯁꯁꯦ ꯃꯌꯥꯝꯅꯗꯤ ꯏꯁꯤꯡ ꯋꯥꯔꯦ ꯏꯁꯤꯡ ꯋꯥꯠꯂꯦꯗꯤ ꯃꯌꯥꯝꯅꯗꯤ ꯂꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯃꯈꯛꯇꯪꯅꯤ ꯁꯣꯔꯁ ꯑꯃꯈꯛꯇꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯉ ꯊꯛꯏꯁꯤ ꯍꯧꯖꯤꯛ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯍꯧꯖꯤꯛ ꯗꯥꯝꯗꯒꯤ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤꯅ ꯆꯤꯡꯈꯩ ꯆꯤꯡ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔꯁꯤꯗ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯁꯦ ꯈꯔ ꯈꯔ ꯌꯦꯟꯅꯔꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯛꯃꯤꯟꯅꯩꯁꯤ ꯁꯤꯡꯗꯥꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯟꯅ ꯂꯩꯔꯝꯃꯅꯤ ꯁꯤꯡꯗꯥꯒꯤ ꯂꯥꯏꯟꯗꯨ ꯀꯩꯅꯣꯗꯒꯤ ꯂꯩꯃꯈꯣꯡꯗꯒꯤ ꯂꯥꯛꯄ ꯂꯥꯏꯟꯗꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯊꯛꯇꯒꯤ ꯁꯣꯔꯁ ꯃꯆꯥ ꯂꯥꯛꯄ ꯄꯥꯏꯞꯁꯤꯡꯗꯨ ꯀꯛꯊꯠꯂꯒ ꯄꯥꯏꯞ ꯕꯣꯝ ꯁꯥꯗꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯁꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ PHCDꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯒꯤ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ PHCD ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯗꯕ ꯅꯠꯇꯦꯅ ꯑꯩ ꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯡꯗꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯑꯩꯈꯣꯏ ꯋꯥꯇꯔ ꯔꯤꯁꯣꯔꯁꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯈꯩꯁꯦ ꯋꯥꯇꯔ ꯔꯤꯁꯣꯔꯁꯅ ꯄꯥꯏ ꯏꯁꯤꯡꯒꯤ ꯁꯔꯨꯛꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯡꯗꯥꯒꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯐꯤꯜꯇ꯭ꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯆꯪꯕ ꯌꯥꯗꯕ ꯏꯚꯟ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯩꯗ ꯑꯁꯥꯝꯐꯜꯒꯤ ꯀꯦꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯏꯗꯕ ꯑꯗꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯁꯤꯡꯒꯤ ꯆꯥꯡꯗꯣ ꯃꯗꯨꯗꯒꯤ ꯌꯥꯝ ꯅꯦꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯤꯔꯤꯕ ꯑꯗꯨꯅ ꯃꯗꯨꯒꯤꯗꯣ ꯄꯤꯔꯛꯑꯒꯗꯤ ꯍꯥꯟꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏ ꯏꯔꯣꯏꯁꯦꯝꯕ ꯆꯤꯡ ꯃꯊꯛꯁꯤꯗꯩꯁꯤꯗ ꯊꯝꯃꯀꯥꯟꯗ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯄꯤꯔꯝꯕꯅꯦꯕ ꯏꯚꯟ ꯑꯩꯈꯣই ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯎꯁꯁꯤꯐꯥꯎꯗ ꯃꯗꯨꯗꯒꯤ ꯏꯁꯤꯡꯁꯤ ꯂꯥꯛꯑꯒ ꯁꯤꯖꯤꯟꯅꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯋꯥꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯂꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯊꯣꯛꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯗꯨ ꯈꯨꯟꯗꯨ ꯃꯃꯤꯡꯗꯤ ꯑꯩ ꯑꯦꯛꯖꯦꯛꯂꯤꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯃꯈꯣꯏ ꯈꯨꯟꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯅꯤ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯌꯣꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯃꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯍꯧꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗꯩꯁꯤꯗ ꯄꯝ ꯃꯥꯡꯈꯤꯕ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯁꯤꯡꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯦ ꯆꯂꯥꯏꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯅꯠꯇꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯥꯔꯠ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯚꯦꯂꯤꯒꯤ ꯄꯥꯔꯠ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤ ꯃꯁꯤꯁꯤꯅ ꯆꯍꯤ 3-4ꯗꯒꯤ ꯍꯦꯟꯅ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯑꯣꯞꯁꯟꯁꯦ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯂꯦꯛꯇ ꯇꯥꯔꯛꯀꯅꯤꯅ ꯑꯩ ꯃꯁꯤꯃ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯁꯣꯔꯁ ꯃꯌꯥꯝꯁꯤ ꯀꯪꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯒꯗꯕꯅꯣꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯖꯜ ꯁꯛꯇꯤꯗ 118 crore ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯊꯥꯕꯅꯤ ꯃꯣꯏꯅ ꯈꯔ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯈꯔ ꯇꯧꯔꯒ 116 crore ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯦꯟ ꯄꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯔꯁ ꯃꯅꯥꯛꯁꯤꯗꯁꯨ ꯍꯨꯠꯂꯒ ꯑꯩꯈꯣꯏ ꯁꯣꯂꯔ ꯄꯦꯅꯦꯜꯅ ꯗꯦ ꯇꯥꯏꯝ ꯃꯇꯝꯗ ꯁꯨꯝ ꯆꯤꯡꯈꯠꯂꯒ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯤꯡꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯐꯪꯅꯅꯕꯅ ꯑꯩꯈꯣই ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯃ ꯑꯩꯈꯣꯏ ꯊꯥꯖꯩ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯂꯦꯛꯇꯒꯤ ꯆꯤꯡꯈꯠꯂꯒ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡꯈꯩ ꯆꯤꯡꯗ ꯁꯥꯔꯤꯕ ꯑꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯂꯥꯟ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯇꯧꯅꯅꯕꯅ ꯑꯔꯥꯎꯟ 200 crore ꯇꯥꯕ ꯑꯃ ꯑꯩꯈꯣꯏ ꯃꯣꯏꯗ ꯄꯤꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯈꯜꯂꯛꯎꯅ ꯍꯥꯏꯔꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯦꯟꯄꯝꯗ ꯍꯨꯠꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯗ ꯄꯨꯈ꯭ꯔꯤꯁꯤꯡꯗ ꯊꯥꯖꯤꯟꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯈꯤꯕ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯦ ꯑꯗꯨ ꯁꯣꯏꯗꯅ ꯃꯗꯤ ꯁꯦꯡꯁꯟ ꯂꯥꯛꯑꯒ ꯑꯗꯨꯒꯤꯗꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯒꯠꯂꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯥꯔꯠꯁꯤꯡꯗ ꯕꯤꯁꯅꯨꯄꯨꯔꯒꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒ ꯍꯦꯛ ꯇꯥꯏꯅꯔꯛꯄ ꯖꯒꯥꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡꯁꯦ ꯁꯤꯕꯨꯗ ꯊꯛꯄꯤꯔꯅꯣꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁꯣꯔꯁꯇꯣ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤ
ꯂꯩꯃꯈꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯥꯗꯔꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯟꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯎꯕꯤꯔꯤꯗꯨ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯦꯛ ꯃꯅꯤꯡꯒꯤ ꯆꯤꯡꯒꯤ ꯁꯥꯏꯠꯁꯦ ꯃꯁꯤꯒ ꯕꯤꯁꯦꯝꯄꯨꯔꯒ ꯊꯪꯅꯔꯤꯕ ꯄꯔꯦꯡꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯩꯁꯤꯗꯁꯨ ꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯛꯊꯠꯂꯒ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯅ ꯊꯝꯃꯤꯕ ꯑꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯦ ꯃꯐꯝ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯏꯁꯤꯡꯗꯨ ꯄꯨꯔꯛꯑꯒ ꯄꯤꯊꯛꯎꯕ ꯃꯇꯝꯗ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡꯗꯣ ꯑꯗꯩ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯄꯦꯁꯇꯤꯁꯥꯏꯠꯁꯤꯡꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯁꯣꯏꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯌꯥꯎꯒꯅꯤꯅ ꯈꯟꯖꯔꯀꯥꯟꯗ ꯃꯗꯨꯒꯨꯝꯕ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯂꯩ ꯑꯗꯨꯕꯨ ꯂꯦꯕꯣꯔꯦꯇꯔꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤꯗꯤ ꯆꯦꯛ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯆꯦꯛꯇꯤ ꯇꯧꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯄꯟꯕꯤꯈꯤꯕꯗꯣ ꯃꯗꯨꯗꯩꯗ ꯚꯤꯂꯦꯖꯀꯤ ꯋꯥꯇꯔ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯁꯦ ꯁꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯑꯕ ꯚꯤꯂꯦꯖ ꯋꯥꯇꯔ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯑꯦꯟड ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯊꯕꯛꯁꯦ ꯃꯣꯏꯅ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯗꯒꯤ ꯇꯧꯔꯕꯒꯅ ꯀꯗꯥꯏꯕꯨ ꯌꯧꯅ ꯇꯧꯔꯤꯒꯦꯁꯦ ꯃꯈꯣꯏꯗ ꯁꯤꯟꯅꯔꯦꯅ ꯃꯈꯣꯏꯅ ꯄꯨꯔꯥ ꯃꯄꯨ ꯑꯣꯏꯅ ꯑꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦꯕ ꯍꯦꯛ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯂꯥꯎꯔꯛꯀꯅꯦꯕ ꯑꯗꯣ ꯑꯣꯅꯔꯦꯕꯜ MLA ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯥꯎꯔꯛꯀꯅꯦꯕ ꯋꯦꯔꯦꯁ ꯁꯤꯗꯩꯁꯤꯗ ꯚꯤꯂꯦꯖ ꯋꯥꯇꯔ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯗꯤ ꯄ꯭ꯔꯙꯥꯟ ꯑꯩꯈꯣꯏ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯗꯨ ꯑꯣꯏꯌꯦꯕ ꯑꯗꯣ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯇ ꯄꯤꯔꯤꯕꯁꯤꯗꯩꯁꯤꯗ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯁꯤꯜꯂꯨꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯦ ꯌꯥꯝꯅ ꯐꯣꯂꯣ ꯇꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯗꯤ ꯅꯠꯇꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯁ꯭ꯀꯤꯝꯁꯤ ꯁꯥꯔꯅꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏꯗꯤ ꯍꯦꯟ ꯑꯣꯚꯔ ꯇꯧꯔꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯃꯥꯡꯗ ꯄꯥꯏꯖꯔꯤꯕ ꯆꯦꯁꯤ ꯍꯦꯟꯗꯤꯡ ꯇꯦꯀꯤꯡ ꯑꯣꯚꯔꯒꯤ ꯆꯦꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯦꯟꯗꯤꯡ ꯇꯦꯀꯤꯡ ꯑꯣꯚꯔꯁꯦ ꯑꯣꯡꯂꯤ ꯐꯣꯔ ꯗ ꯑꯣꯄꯔꯦꯁꯟ ꯑꯦꯟड ꯃꯦꯟꯇꯦꯅꯦꯟꯁ ꯍꯥꯏꯕꯅꯦꯕ ꯃꯣꯏꯗ ꯑꯣꯄꯔꯦꯁꯟ ꯑꯦꯟड ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯃꯗꯨꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅ ꯃꯣꯏꯅ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 3,000-3,000 खाइदना अदे 2,000 खाइदना मोई अपाम्बा पैसासे सिदैसे हेक्ता फिक्स तौसल्लगा मोई पंचायतुना सुमाइना तौरेना हायरगा हेक्ता अपाम पैसासिं खाइरगा सिदैसेदा मिवा ताबना अखोइना ताबा अदुगा कनो तौबसु अखो बदनाम चाबसु अखोइना चाबा अदुगा थबक फजना तौदबना मखोइना तौद्रगा अखोइ सुंबा इशूसिंग अखोइ थोक्तब नते अदुना अखोइ हुजिक सिगी कनो सिदैसदा मखोइदा अखोइना बैंक अकाउंट jointly bank account hangminagadamni ga haise masi atai gemta nateba jal jeevan mission gi state thadariba amount si around 1200 crore ni 1200 crore se sigi 5% amdi local na puthokadoi ne local se kanano haidi hojiki village water sanitation committee du ne adu moi 5% khaiba ngamduri bra hoji leiba issues deista adu mo mayam sing du gi kano sing du amta tanaba gi problem si to ki matik leiraba maram de kaino da पंचायत से 2,000 की मथक तलने हजिक से खोई रेकॉर्ड लेजरी सिचिंग की यावरी वैली की यावरी सी मैम से लोनमुक तौरकान अखोईगमदबनीना सिदैसिदा पीरिब जल जीवन मिशन की गाइडलाइंस पीरिब पोचे मसी अखोई पुनमक ngसाइगी ऑनरेबल MLA ना अखोई रूलिंग खतंग इसिंग थपदौना ngangbीखिबदो मदु याम लाइबक थीबने अखोई पुनमक की निसी प्रॉब्लम से अदुना मसी पुनमक से फननबा अखोइना साइ प्रजासिंग ngangbसु अखोइदा ngangbनीना मसी अखोइ फननबना अखोइना हुजिकसे मसीगी रूल सिंगसे अखोइना सेमतोकपा याबगी अखोइगी गैजेट नोटिफिकेशन लई 1992 की रूल्स वाटर एक्ट की सिदैसदा अखोइ serial number 32 सिदैसदा अखोइ power of making rules नमा यावरमी सिगी मखादा अखोइ रूल्स सिंगसे सेमगा नसाइगी मोइ सिजनबा याय पंचायत की लेवल दा मोइना विलेज वाटर सैनिटेशन कमिटी ना तौगदब थबकसिंदो मोइदा फील्ड दा मोइ इसिंग फंगदबा दे पाइपलाइन संबो खोपके मोइना साइ तौजरी पुनमत लोइ तौहनबदि याबा अदुगा मेन ओइना सी ओनरशिप ओइना अखोइ हुजिति
ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯂꯣꯏ ꯁꯤꯖꯤꯟꯅ ꯂꯩꯕꯅꯤ ꯑꯣꯅꯔꯁꯤꯞꯁꯨ ꯃꯣꯏꯗꯧꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯅ ꯇꯤꯡꯉꯝꯕ ꯄꯥꯏꯞꯇꯨꯁꯨ ꯃꯣꯏ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯝꯃꯝꯕ ꯄꯝꯗꯨꯁꯨ ꯃꯣꯏꯅ ꯑꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ 10 ꯍꯣꯔꯁ ꯄꯥꯋꯔꯒꯤ ꯄꯝ ꯑꯃ ꯆꯂꯥꯏꯕ ꯃꯇꯝꯗ 25 ꯀꯤꯂꯣꯋꯥꯠꯀꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯈꯤꯜꯂꯦꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯆꯥꯎꯈꯠꯂꯛꯄꯗ ꯄꯝ ꯑꯃꯃꯨꯛ ꯍꯥꯞꯄꯛꯄ ꯃꯇꯝꯗ 63 ꯃꯨꯛ ꯈꯤꯜꯂꯦ ꯑꯗꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ 100 ꯀꯤꯂꯣꯋꯥꯠ ꯑꯃꯨꯛ ꯈꯤꯜꯂꯦ ꯑꯗꯨꯗꯩꯗꯨꯗ ꯄꯝꯗꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯅꯦ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯇꯧꯔꯛꯏꯅꯦ ꯃꯈꯥꯗꯗꯤ ꯂꯩꯍꯧꯔꯤꯕ ꯄꯝꯁꯤꯡꯗꯣ ꯊꯤꯔꯨꯕ ꯃꯇꯝꯗ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯚꯤꯂꯦꯖ ꯋꯥꯇꯔ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯅ ꯂꯣꯏꯅꯃꯛ ꯁꯨꯝꯕꯁꯤ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯩꯕꯁꯨ ꯌꯥꯗꯕꯤ ꯉꯥꯡꯕꯁꯨ ꯌꯥꯗꯕꯤ ꯑꯗꯒꯤ ꯃꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗꯕꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯂꯩꯇꯕ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯍꯥꯏꯕꯤꯈꯤꯕ ꯃꯦꯝꯕꯔꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟꯗꯨ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯔꯟ ꯇꯧꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦꯕ ꯃꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦꯕ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯖꯒꯥ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯇꯔ ꯑꯦꯛꯀꯤ ꯔꯨꯜꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯅꯤꯅ ꯑꯩ ꯃꯁꯤ ꯑꯃꯇꯪ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣই ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ 65%ꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨꯒ 35% ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯟꯒꯣꯌꯤꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ 5%ꯁꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯆꯧꯕ ꯍꯌꯦꯡ ꯄ꯭ꯔꯣꯖꯦꯛꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯥꯛꯀꯗꯕ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯃꯗꯨ ꯃꯦꯒꯤ ꯇꯥꯡ ꯑꯃꯗ ꯃꯥꯜꯂꯤ ꯃꯗꯨ ꯃꯦꯒꯤ ꯇꯥꯡ ꯑꯃꯗ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯅꯤ ꯑꯍꯨꯝ ꯃꯦꯒꯤ ꯇꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒꯤ ꯀꯩꯅꯣꯗ ꯑꯩ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯦꯠꯇꯒꯤ ꯂꯧꯊꯣꯛꯄ ꯁ꯭ꯇꯦꯠꯇꯒꯤ ꯁꯤꯌꯔ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯗꯨꯝꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯁ꯭ꯇꯦꯠꯅ ꯄꯨꯊꯣꯛꯇꯣꯏꯁꯦ 90% ꯑꯃꯅ ꯃꯣꯏꯗ ꯄꯤꯔꯛꯑꯦ 10% ꯑꯃꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 15% ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯃ ꯂꯥꯛꯀꯗꯣꯔꯤꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯈꯔ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯃ ꯑꯩꯈꯣꯏ ꯃꯁꯤ ꯃꯨꯟꯅ ꯈꯟꯅꯍꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝ ꯀꯟꯅ ꯑꯥꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯎꯈ꯭ꯔꯨꯜ ꯁꯥꯏꯠ ꯑꯗꯒꯤ ꯆꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯆꯠꯄꯗ ꯊꯦꯡꯅꯖꯔꯛꯄ ꯏꯚꯟ ꯃꯥꯎꯒꯤ ꯏꯁꯤꯡꯁꯦ ꯖꯨꯀꯣꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯚꯣꯂꯨꯝ ꯑꯃꯅꯦꯕ ꯑꯗꯣ ꯏꯁꯤꯡꯁꯦ ꯐ꯭ꯔꯤꯗ ꯆꯦꯟꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯤꯡꯁꯦ ꯀꯤꯂꯣꯃꯤꯇꯔ 10 to 15 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯑꯣꯏꯕ ꯌꯥꯏ 15ꯕꯨ ꯐꯥꯔꯝꯃꯣꯏ ꯃꯁꯤ ꯏꯁꯤꯡꯁꯦ ꯄꯥꯏꯞ ꯏꯟꯆꯤ 4-5ꯒꯤ ꯄꯥꯏꯞ ꯑꯃꯈꯛ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯔꯥꯝꯗ ꯏꯁꯤꯡ ꯋꯥꯔꯤꯕꯁꯦ ꯄꯤꯒꯦ ꯍꯥꯏꯕꯗ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯣꯏ ꯀꯁꯇꯃꯔꯤ ꯑꯣꯏꯅ ꯃꯣꯏ ꯃꯁꯦꯟ ꯉꯥꯡꯅꯗ꯭ꯔꯕ ꯑꯗꯨ ꯔꯣꯌꯦꯜꯇꯤ ꯄꯤꯅꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯐꯅꯌꯥꯝ ꯄꯤꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯁꯨ PHC ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯏꯁꯤꯡ ꯄꯤꯊꯛꯄ ꯉꯝꯃꯦ ꯂꯩꯔꯤꯕ ꯏꯁꯤꯡꯗꯣ ꯃꯗꯨ ꯁꯨꯡꯇꯣꯛꯑ ꯄꯤꯊꯛꯄ ꯉꯝꯃꯦꯕ ꯑꯗꯨ ꯏꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯝꯕ ꯅꯠꯇꯕꯅꯤ나 ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯔꯥꯝꯗ ꯖꯨꯀꯣꯗꯒꯤ ꯆꯦꯜꯂꯛꯄ ꯏꯁꯤꯡꯁꯤꯡꯁꯦ ꯃꯁꯤ ꯃꯔꯥꯝꯗ ꯄꯤꯅꯅꯕꯅ ꯍꯟꯖꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗ ꯌꯥꯗꯕꯗꯒꯤ ꯏꯚꯟ ꯃꯗꯨꯗꯩꯗꯨꯗ ꯂꯩꯔꯝꯕ ꯁ꯭ꯀꯤꯝ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯗꯣ ꯃꯗꯨꯐꯥꯎꯗ ꯊꯕꯛꯇꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯍꯟꯒꯦꯕ ꯑꯗꯨꯅ ꯃꯁꯤ ꯏꯁꯤꯡꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯁꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯦꯚꯦꯜꯗ ꯍꯥꯏꯅꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯤꯡꯁꯤ ꯑꯔꯦꯝꯕꯔꯣꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯈꯤꯕ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯏꯁꯤꯡ ꯐꯪꯍꯧꯗꯕꯒꯤ ꯄꯣꯠꯁꯤ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯎꯈ꯭ꯔꯨꯜꯁꯤ ꯌꯥꯝ ꯆꯥꯎꯕ ꯖꯒꯥ ꯑꯃꯅꯤ ꯎꯈ꯭ꯔꯨꯜꯁꯤ ꯍꯦꯛ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯕꯔꯗ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯤ ꯇꯦꯡꯀꯣꯠ ꯑꯃꯅ ꯀꯟꯕꯒꯤ ꯄꯤꯛꯆꯔꯗꯣ ꯃꯗꯨ ꯍꯦꯛꯇ ꯈꯕꯔꯗ ꯍꯦꯛꯇ ꯍꯥꯞꯄꯛꯑꯅꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯗꯤ ꯑꯗꯣ ꯋꯦꯔꯦꯁ ꯏꯁꯤꯡ ꯐꯪꯅꯅꯕꯗꯤ ꯃꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯔꯣꯏ ꯆꯤꯡ ꯑꯆꯧꯕ ꯆꯤꯡꯁꯤꯒꯤ ꯃꯣꯏ ꯈꯨꯟꯁꯤꯅ ꯑꯆꯧꯕ ꯐꯣꯔꯦꯁ ꯑꯃ ꯄ꯭ꯔꯤꯖꯥꯕ ꯇꯧꯖꯔꯤꯕ ꯇꯧꯔꯤꯕ ꯐꯣꯔꯦꯁꯁꯦ ꯃꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯃꯣꯏ ꯂꯧꯕꯨꯛꯇ ꯊꯥꯗꯣꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯎꯈ꯭ꯔꯨꯜꯗꯗꯤ ꯌꯥꯝ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯏꯁꯤꯡ ꯈꯔ ꯈꯛꯇꯪ ꯄꯤꯔꯤꯕ ꯑꯗꯨ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯗ ꯎꯈ꯭ꯔꯨꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯆꯠꯄ ꯃꯇꯝꯗ ꯑꯔꯥꯎꯟ 6 crore ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜꯁꯤꯡꯗꯨꯒ ꯌꯥꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯈꯔ ꯄꯤꯅꯅꯕꯅ ꯃꯣꯏꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯟ ꯔꯤꯀ꯭ꯋꯦꯁꯇꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯁꯦ ꯚꯤꯂꯦꯖ ꯋꯥꯇꯔ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯇꯕ ꯅꯠꯇꯦꯕ ꯃꯁꯤꯡ 10ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯃꯣꯏꯗ ꯒ꯭ꯔꯨꯞꯁꯦ ꯑꯗꯣ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯃꯣꯏꯅ ꯉꯥꯡꯕꯗ ꯂꯣꯏꯅꯃꯛ ꯄ꯭ꯔꯖꯥꯁꯤꯡ ꯇꯥꯕ ꯆꯠꯄ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯈꯔꯗꯨꯅ ꯃꯥꯟꯅꯔꯒ ꯁꯤꯔꯣꯏꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ
ꯈꯨꯟꯗꯨꯗꯩꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯤꯡ ꯄꯤꯔꯤꯕꯗꯨꯗꯩꯗ ꯈꯤꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯔꯒ ꯃꯣꯏꯒꯤ ꯀꯁꯇꯃꯔꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯄꯤꯕꯗꯨ ꯅꯠꯇꯦ ꯁꯔꯀꯥꯔꯅ ꯇꯧꯕꯗꯨ ꯅꯠꯇꯦ ꯅꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯁꯥꯕ ꯑꯗꯨ ꯇꯧꯕꯒꯤꯗꯤ ꯂꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯒꯤ ꯏꯁꯤꯡ ꯂꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯤ ꯑꯣꯏꯅ ꯃꯣꯏꯒ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯃꯣꯏꯅ ꯃꯣꯏꯒꯤ ꯂꯦꯚꯦꯜꯗ ꯌꯥꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯎꯈ꯭ꯔꯨꯜꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯅꯨꯡꯉꯥꯏꯅꯦꯕ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯧꯕꯨꯛꯇ ꯈꯔ ꯊꯥꯏ ꯑꯗꯒꯤ ꯔꯤꯃꯦꯅꯤꯡ ꯑꯩꯈꯣꯏꯗ ꯈꯔ ꯄꯤꯔꯤ ꯑꯗꯨ ꯑꯇꯣꯞ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯏꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯃꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔꯁꯤꯡꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯁꯦꯝꯖꯤꯜꯂꯒ ꯈꯣꯠꯆꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕꯁꯤꯗꯩꯁꯤꯗ ꯐꯖꯅ ꯄꯤꯕꯤꯔꯒꯗꯤ ꯎꯈ꯭ꯔꯨꯜꯒꯤꯁꯦ ꯏꯁꯤꯡ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜꯗ ꯗꯥꯝ ꯑꯃ ꯁꯥꯅꯅꯕ ꯑꯁꯨꯃꯥꯏꯅ ꯔꯦꯅꯤ ꯁꯤꯖꯟ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯣꯛꯅꯅꯕ ꯗ꯭ꯔꯥꯝ ꯑꯃ ꯁꯥꯅꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯎꯈ꯭ꯔꯨꯜꯁꯦ ꯑꯉꯛꯄ ꯑꯃꯅꯦꯕ ꯂꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯆꯧꯕ ꯑꯃꯅꯦꯕ ꯎꯈ꯭ꯔꯨꯜꯁꯦ ꯑꯗꯨꯅ ꯃꯣꯏꯅ 50 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯂꯥꯞꯄ ꯖꯒꯥ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯅꯅꯕ ꯇꯧꯁꯤꯅ ꯀꯟꯅ ꯍꯥꯏꯕꯗꯣ ꯄ꯭ꯔꯣꯖꯦꯛꯇꯨꯗꯤ ꯑꯩꯈꯣꯏ PHCDꯅꯗꯤ ꯄꯥꯏꯈꯠꯄ ꯉꯝꯃꯔꯣꯏꯗꯕ ꯃꯔꯝꯗꯤ ꯃꯗꯨ ꯋꯥꯇꯔ ꯔꯤꯁꯣꯔꯁꯅ ꯄꯥꯏꯈꯠꯇ꯭ꯔꯒꯗꯤ ꯀꯔꯣꯔ 1,000ꯃꯨꯛ ꯀꯩꯃꯨꯛꯇꯤ ꯆꯪꯒꯗꯕ ꯄ꯭ꯔꯣꯖꯦꯛꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯎꯈ꯭ꯔꯨꯜꯗꯤ ꯂꯥꯏꯐ ꯇꯥꯏꯝ ꯑꯣꯏꯅ ꯃꯣꯏ ꯁꯣꯂꯨꯁꯟꯗꯤ ꯂꯩꯔꯗꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯌꯥꯝ ꯏꯅꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯈ꯭ꯔꯨꯜꯒꯤ ꯄ꯭ꯔꯖꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯔꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯏꯁꯤꯡ ꯄꯤꯕꯤꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯁꯇꯃꯔꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯄꯥꯡꯖꯒꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯁꯇꯃꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄꯗꯨꯗꯤ ꯎꯈ꯭ꯔꯨꯜꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨꯅ ꯑꯩ ꯃꯁꯤ ꯑꯃꯇꯪ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣই 16 mm나 ꯑꯩꯈꯣꯏꯒꯤ ꯇꯧꯔꯝꯃꯒ 12 mm나 ꯁꯤꯟꯇꯣꯛꯈꯤꯕ ꯑꯃꯨꯛ ꯍꯥꯏꯕꯗꯒꯤ 16 mm나 ꯁꯤꯟꯇꯣꯛꯏ ꯀꯥꯏꯅ ꯇꯧꯗꯣ ꯃꯣꯏꯗ ꯍꯣꯏ ꯆꯨꯝꯃꯤ ꯗꯤꯖꯥꯏꯟ ꯑꯦꯟ ꯗ ꯁ꯭ꯀꯣꯞꯇꯨꯒꯤ ꯃꯣꯏꯗ ꯀꯩꯅꯣ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯜꯂꯤ ꯌꯦꯡꯁꯤꯟꯕꯁꯤꯗꯩꯁꯤꯗ ꯃꯣꯏ ꯊꯥꯔꯠ ꯄꯥꯔꯇꯤꯗꯨꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅꯁꯨ ꯄꯨꯊꯣꯛꯄꯤꯔꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯕꯤꯜꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯄꯤꯊꯣꯛꯇ꯭ꯔꯤꯕ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯖꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯄꯥꯝꯕꯤꯔꯤꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯆꯒꯦꯅ ꯃꯁꯤ ꯑꯃꯇꯪ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯏꯞ ꯄꯔꯆꯦꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯄꯥꯏꯞ ꯄꯔꯆꯦꯁꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯊꯕꯛ ꯁꯨ ꯌꯥꯗꯦꯅ ꯇꯧꯕꯗꯒꯤ ꯕ꯭ꯂꯦꯛ ꯂꯤꯁ ꯀꯦꯟꯁꯦꯜ ꯇꯧꯔꯕ ꯍꯥꯏꯇꯥꯔꯦ ꯀꯦꯟꯁꯦꯜ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯅꯤꯅꯤ ꯑꯃꯅ ꯕꯤꯁꯅꯨ ꯄ꯭ꯔꯀꯥꯁ ꯄꯨꯡꯒꯥꯂꯤꯌꯥ ꯍꯥꯏꯕ ꯑꯃꯒ ꯑꯃꯅ ꯁꯨꯙꯥꯀꯔꯟ ꯍꯥꯏꯕ ꯑꯃꯒ ꯁꯨꯙꯥꯀꯔꯟ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯎꯈ꯭ꯔꯨꯜ ꯑꯍꯨꯝꯁꯤ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃ ꯕꯤꯁꯅꯨ ꯄ꯭ꯔꯀꯥꯁꯅ ꯏꯝꯐꯥꯜ ꯋꯦꯁ ꯕꯤꯁꯅꯨꯄꯨꯔ ꯑꯗꯒꯤ ꯅꯣꯅꯦ ꯇꯥꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤꯁꯤ ꯄꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯤꯁꯅꯨ ꯄ꯭ꯔꯀꯥꯁ ꯄꯨꯡꯒꯥꯂꯤꯌꯥꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃ ꯂꯩꯗꯅ ꯃꯣꯏꯒꯤꯁꯤꯗꯤ ꯔꯤꯚꯣꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯁꯤꯗꯤ ꯀꯣꯔꯠꯇ ꯂꯩꯕꯅꯤꯅ ꯁꯕꯗꯤꯖꯤꯁꯇꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯅ ꯄꯥꯏꯞ ꯅꯨꯡ ꯀꯩꯁꯤ ꯂꯩꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯕ PHCDꯗꯗꯤ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯇꯦꯡꯀꯤꯗꯨꯗꯤ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯏ ꯄꯥꯏꯞꯇꯨꯗꯤ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯄꯥꯏꯞꯇꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯌꯧꯍꯟꯕꯤꯔꯛꯑꯣ ꯁꯤꯅꯦ ꯑꯩꯈꯣই ꯀꯟꯇ꯭ꯔꯦꯛꯇꯔꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯇꯧꯔꯨꯔꯤꯁꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯏꯞꯇꯨ ꯌꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯏꯞ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯑꯗꯨꯅ ꯄꯥꯏꯞ ꯂꯩꯔꯣꯏꯗꯕ ꯀꯝꯄꯅꯤ ꯅꯣꯏꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯈꯠꯆꯈꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯔꯠꯀꯤ ꯑꯗꯨꯝꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯈꯛꯇ ꯅꯠꯇꯅ ꯏꯚꯟ ꯑꯩꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯦ ꯑꯁꯤ ꯏꯁꯤꯡ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯩꯗꯤ ꯏꯁꯤꯡꯁꯦ ꯄꯥꯏꯞ ꯂꯥꯏꯟ ꯄꯨꯔ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒ ꯃꯌꯥꯝꯗꯗꯤ ꯏꯁꯤꯡꯁꯦ ꯐꯪꯉꯤꯕ ꯑꯗꯣ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯏꯁꯤꯡ ꯇꯥꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨ ꯗꯤꯕꯂꯞꯃꯦꯟ ꯕꯦꯡꯛꯁꯤꯅ ꯄꯥꯔꯠ ꯑꯃ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯈꯛꯇꯗ ꯄꯥꯔꯠ ꯑꯃ ꯑꯗꯒꯤ ꯑꯗꯔ ꯇꯥꯎꯟꯁꯀꯤꯁꯨ ꯄꯥꯔꯠ ꯑꯃ ꯄꯥꯔꯠ ꯑꯅꯤ ꯑꯍꯨꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯄꯤꯊꯛꯄꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨ ꯗꯤꯕꯂꯞꯃꯦꯟ ꯕꯦꯡꯛꯅ ꯊꯥꯗꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯁꯦꯡꯁꯟꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯌꯥꯎꯕꯁꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨ ꯏꯀꯥꯏꯕꯁꯨ ꯑꯩꯈꯣꯏ ꯐꯪꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯍꯥꯏꯖꯔꯕꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ
ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯄꯥꯁ ꯇꯧꯕꯁꯤꯗ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯐꯖꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕꯤꯕ ꯑꯗꯨꯗ ꯑꯃꯈꯛꯇꯪꯒ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡꯁꯤ ꯄ꯭ꯔꯖꯥꯅ ꯐꯪꯅꯅꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯁꯦꯝꯃꯤꯁꯦ ꯍꯧꯖꯤꯛ ꯃꯣꯗꯤꯐꯥꯏ ꯇꯧꯅꯕꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯦꯖꯤꯁꯂꯦꯁꯟ ꯑꯣꯏꯅ ꯑꯦꯛꯇꯨꯗꯤ ꯍꯦꯛꯇ ꯀꯦꯕꯤꯅꯦꯠꯅ ꯇꯧꯕꯤꯔꯁꯦ ꯂꯦꯖꯤꯁꯂꯦꯁꯟ ꯑꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯄꯔꯃꯤꯅꯦꯟ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯇꯪ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯎꯁ ꯆꯠꯊꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯊꯣꯛꯄꯤꯔꯒ ꯑꯗꯒꯤ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯁꯦ ꯐꯪꯉꯦꯅ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯁꯦ ꯃꯦꯛꯁꯤꯃꯝ ꯐꯪꯗꯦ ꯍꯥꯏꯕꯗꯨꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯀꯟꯁꯔꯟ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯪꯅꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯔꯨ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯁꯤꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯂꯩꯀꯥꯏ ꯀꯦꯟꯗ꯭ꯔ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡꯁꯤꯒ ꯇꯥꯟꯅꯕꯤꯔꯒ ꯀꯔꯝꯕ ꯖꯒꯥꯗ ꯄꯥꯏꯈꯠꯂꯒ ꯏꯁꯤꯡꯁꯦ ꯐꯪꯒꯅꯤ ꯐꯪꯉꯣꯏꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯗꯨꯅ ꯃꯁꯤꯡ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯂꯩꯗꯥꯏ ꯁꯥꯔꯨꯔꯒ ꯏꯁꯤꯡ ꯊꯣꯛꯑꯝꯗꯕ ꯈꯣꯠꯂꯝꯗꯕ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯃꯁꯤꯁꯨ ꯇꯧꯗꯅꯕ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯄꯨꯟꯁꯤꯟꯖꯔꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕꯤꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯁꯤ ꯖꯒꯥꯁꯤ ꯏꯁꯤꯡꯁꯤ ꯊꯣꯛꯀꯅꯤ ꯁꯥꯔ ꯅꯠꯇ꯭ꯔ ꯊꯣꯛꯑꯣꯏ ꯍꯥꯏꯅ ꯀꯟꯁꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯇꯥꯟꯅꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯀꯃꯤꯇꯤ ꯁꯥꯔꯁꯨ ꯀꯟꯁꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯥꯟꯅꯕꯤꯕ ꯑꯃ ꯆꯪꯉꯤ ꯀꯩꯅꯣꯕꯨ ꯌꯥꯗ꯭ꯔꯦ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯀꯩꯝ ꯇꯧꯕꯤꯗꯦ ꯍꯥꯏꯅꯤ ꯌꯥꯗ꯭ꯔꯦ ꯃꯤꯅꯤꯁꯇꯔꯅ ꯀꯩꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯔꯛꯀꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯗꯤ ꯄꯥꯛ ꯍꯥꯏꯔꯣꯏ ꯆꯂꯥꯏꯔꯤꯕ ꯃꯃꯤꯡꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯎꯁꯇ ꯑꯦꯝ.ꯑꯦꯜ.ꯑꯦ ꯄꯨꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯐꯪꯐꯝ ꯈꯛꯇꯣ ꯐꯪꯅꯅꯕ ꯁꯤꯗ ꯊ꯭ꯔꯦꯠ ꯕꯦꯌꯔ ꯅꯩꯅꯔꯦ ꯍꯥꯏꯔꯒ ꯈꯟꯅꯔꯒ ꯇꯧꯔꯛꯄꯅꯤꯅ ꯌꯥꯔꯒꯗꯤ ꯑꯗꯨꯝꯇꯪ ꯍꯧꯖꯤꯛꯀꯤ ꯀꯃꯤꯇꯤ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯍꯥꯎꯁ ꯆꯠꯊꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒꯗꯤ ꯌꯥꯔꯅꯤ꯫ Honorable Speaker, Honorable Memberꯒꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯊꯣꯏꯗꯣꯛꯅ ꯍꯥꯎꯁꯀꯤ ꯃꯊꯧ ꯇꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗ ꯑꯦꯛꯁꯤꯗꯩꯁꯤꯗ ꯌꯥꯎꯖꯔꯝꯃꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯔꯨꯜꯁꯤꯗꯪ ꯁꯦꯝꯃꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯅ ꯃꯁꯤ ꯔꯨꯜꯁꯦ ꯃꯁꯤꯗ ꯀꯦꯕꯤꯅꯦꯠꯇ ꯀꯩꯅꯣꯝꯃ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯒ ꯑꯗꯨꯝ ꯔꯨꯜꯁꯤꯗꯪ ꯁꯦꯝꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯦꯖꯦꯟꯗꯨ ꯁꯤꯗꯩꯁꯤꯗ ꯑꯣꯏꯔꯅꯤꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤ ꯍꯥꯎꯁꯀꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯤꯗꯔ ꯑꯣꯐ ꯗ ꯍꯥꯎꯁꯅ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯄꯨꯔꯛꯄ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯤ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯅꯤ ꯃꯁꯤꯒꯤ ꯑꯃꯇꯪ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯒꯦ꯫ ꯃꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯦꯚ꯭ꯔꯤ ꯁ꯭ꯀꯤꯝꯗꯀꯣ 90% ꯁꯤꯟꯗꯣꯛꯀꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯤꯝ NDB ꯃꯈꯥꯗ ꯆꯂꯥꯏꯔꯤꯁꯤ ꯁ꯭ꯀꯤꯝꯁꯦ ꯇꯧꯔꯤꯁꯤ ꯌꯥꯝꯃꯦꯕ ꯌꯥꯝꯕꯁꯤꯗ ꯍꯥꯟꯅ 16 or 20 ꯇꯧꯔꯝꯕꯁꯦ ꯃꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯄꯨ ꯂꯥꯛꯑꯦ ꯁꯦꯝꯃꯦ ꯁꯥꯔꯦ ꯑꯗꯨꯒ 6 inches ꯄꯨꯟꯕ 8 mmꯒ ꯇꯧꯅ inchesꯒ ꯄꯨꯟꯅ ꯈꯣꯠꯇ ꯇꯧꯔꯝꯃꯗꯤ ꯂꯩꯀꯥꯏꯒ ꯈꯠꯅꯗꯅ ꯊꯨꯒꯥꯏꯅ ꯌꯥꯝ ꯇꯧꯈꯤꯑꯕꯀꯣ ꯑꯗꯨꯕꯨ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯗ ꯍꯥꯏꯕ ꯉꯝꯕꯩ ꯍꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯏꯟꯖꯤꯅꯤꯌꯥꯔꯗ ꯍꯥꯏꯕ ꯉꯝꯕꯩ ꯍꯛ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯁꯨ ꯀꯦꯕꯤꯅꯦꯠꯅꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯧꯔ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯣꯏꯗ ꯑꯦꯅꯤ ꯇꯥꯏꯝ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯌꯥꯏꯅ ꯃꯣꯏꯒꯤ ꯗ꯭ꯔꯣꯌꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯗ ꯌꯥꯎꯕꯅꯤꯅ ꯊꯤꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯔꯦꯕ ꯅꯍꯥꯟ ꯇꯧꯕ ꯀꯥꯟꯗ ꯁꯥꯔ ꯑꯩꯈꯣꯏ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯀꯟꯁꯔꯟ ꯏꯁꯤꯡꯅ ꯕꯤꯜ ꯁꯥꯕ ꯀꯥꯟꯗ ꯃꯣꯏꯅ ꯁꯥꯔꯒ ꯐꯥꯏꯅꯦꯜ ꯇꯧꯕꯗꯨ ꯅꯠꯇꯕ ꯁꯤꯗꯤ 8 mmꯅ ꯁꯥꯕꯅꯤ ꯁꯤꯗꯤ 16ꯅ ꯁꯥꯕꯅꯤ ꯁꯤꯅ 10ꯅ ꯁꯥꯕꯅꯤ ꯅꯣ ꯁꯣꯔꯤ ꯍꯥꯏꯗꯅ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯄꯩꯁꯥꯅꯤꯗꯣ ꯑꯗꯨꯝꯇꯪ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯦꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯗ ꯏꯁꯤꯡꯗ ꯄꯋꯥꯔ ꯄꯤꯕꯤꯌꯨ ꯁꯤꯗꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ꯫ Honorable Speaker Sir, ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯨꯝ ꯉꯁꯥꯏꯗꯤ ꯑꯩ ꯏꯁꯇꯤꯃꯦꯠ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯟ ꯑꯃꯅ ꯌꯦꯡꯁꯤꯟꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯟꯁꯜꯇꯦꯟꯅ ꯌꯦꯡꯁꯤꯜꯂꯤꯕ ꯄꯣꯠꯁꯦ ꯃꯣꯏ ꯃꯁꯦꯟ ꯈꯤꯇꯪ ꯌꯥꯁꯟꯅꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯑꯣꯅꯔꯦꯕꯜꯅ ꯈꯪꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯕꯥꯏꯅꯤꯡ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯏꯟꯆꯤ 9ꯗ ꯄꯨꯜꯂꯤꯒ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯥꯝꯗ ꯌꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛ ꯊꯨꯒꯥꯏꯔꯒ ꯁꯥꯍꯜꯍꯧꯁꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯉꯁꯤ ꯁꯥꯔꯛꯏꯕꯁꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅꯁꯨ ꯌꯦꯡꯕꯤꯔꯤꯕꯅꯤꯅ ꯃꯗꯨꯒꯨꯝꯕ
ꯄꯣꯠꯇꯨ ꯌꯥꯔꯒꯗꯤ ꯊꯨꯒꯥꯏꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁ꯭ꯀꯦꯟ ꯇꯧꯅꯕ ꯀꯪꯀ꯭ꯔꯤꯠ ꯁ꯭ꯀꯦꯟ ꯇꯧꯅꯕ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯃꯗꯨ ꯁ꯭ꯀꯦꯟ ꯇꯧꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯣꯠꯇꯨ ꯁꯤꯗ ꯏꯟꯆꯤ ꯀꯌꯥꯅꯣ ꯄꯨꯜꯂꯤꯁꯦ ꯁꯤꯗꯩꯅ ꯀꯌꯥꯝ ꯊꯥꯛꯄꯅꯣ ꯀꯥꯏꯁꯤ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯌꯣꯠꯁꯦ ꯃꯥꯅ 12 ꯍꯥꯞꯄꯦ ꯍꯥꯏꯔꯁꯨ 16 ꯍꯥꯞꯄꯦ ꯍꯥꯏꯔꯁꯨ ꯃꯅꯨꯡꯗ 12 ꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯔꯦꯁꯤꯅ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯅ ꯀꯪꯀ꯭ꯔꯤꯠ ꯁ꯭ꯀ꯭ꯔꯤꯅꯔꯁꯤꯅ ꯇꯧꯔꯒ ꯃꯁꯤ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯃꯁꯤ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯍꯣꯡꯇꯣꯛꯍꯧꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯨꯝ ꯌꯥꯏꯅ ꯁꯨꯝ ꯆꯠꯈꯤꯅꯤ ꯍꯧꯖꯤꯛꯀꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯒꯨꯝꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯨ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯂꯩꯇꯕꯅꯤꯅ ꯑꯅꯝꯕꯅ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤꯁꯤꯡꯅ ꯑꯅꯝꯕ ꯁꯨꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯑꯝꯇꯪ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤꯅ ꯑꯩ ꯃꯁꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯤꯜ ꯁꯥꯕꯒꯤ ꯃꯇꯥꯡꯁꯦ ꯕꯤꯜꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯃꯣꯏꯅ ꯁꯥꯔ ꯊꯥꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯀꯟꯁꯜꯇꯦꯟꯁꯤꯅ ꯆꯦꯛ ꯇꯧꯔꯅꯤ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯗ ꯍꯥꯏꯐꯦꯠ ꯔꯐ ꯑꯃ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯊꯥꯕꯅꯤ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯗꯤꯇꯦꯜꯁ ꯌꯥꯎꯅ ꯑꯦꯕꯁꯇ꯭ꯔꯦꯛ ꯗꯤꯇꯦꯜꯁ ꯌꯥꯎꯅ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯇꯧꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯨꯝꯕ ꯑꯦꯕꯁꯇ꯭ꯔꯦꯛ ꯗꯤꯇꯦꯜ ꯌꯥꯎꯅ ꯆꯦꯛ ꯇꯧꯒꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯜꯇꯦꯟ ꯑꯃ ꯃꯣꯏꯒꯤ ꯅꯦꯛꯏꯁꯦ ꯃꯁꯤꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯣꯏ ꯀꯟꯁꯜꯇꯦꯟꯁꯤꯡꯗꯨꯅ ꯀꯩꯒꯨꯝꯕ ꯂꯥꯟꯅ ꯇꯧꯔꯝꯃꯤꯕ ꯄꯣꯠꯇꯣ ꯃꯣꯏꯅ ꯆꯨꯝꯃꯤ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨ ꯃꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯑꯗꯨꯁꯨ ꯑꯩ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯇꯧꯕꯁꯤꯗꯤ ꯖꯁ ꯀꯥꯎꯟꯇꯔ ꯁꯤꯒꯅꯦꯆꯔ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯟꯁꯜꯇꯦꯟꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯏꯟꯖꯤꯅꯤꯌꯔ ꯀꯟꯁꯜꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯨꯒꯤ ꯑꯃꯃꯝ ꯄ꯭ꯔꯣꯖꯦꯛ ꯑꯣꯐꯤꯁꯥꯔ ꯑꯃꯃꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯃꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯄꯦꯀꯦꯖ ꯑꯃꯃꯝꯒꯤ ꯑꯃꯃꯝ ꯂꯩꯌꯦꯕ ꯃꯣꯏꯅ ꯁꯣꯏ ꯇꯧꯕꯅꯦꯕ ꯀꯟꯁꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯏꯟꯖꯤꯅꯤꯌꯔꯗꯨꯅ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯔꯒ ꯑꯩ ꯁꯣꯏꯗꯅ ꯃꯁꯤꯃꯗꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯤꯕꯁꯤꯗꯩꯁꯤꯗ ꯑꯩ ꯁꯣꯏ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯔꯤ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯏ ꯇꯥꯔꯤꯕꯅꯤꯅ ꯃꯣꯏꯅꯁꯨ ꯅꯣꯠ ꯇꯧꯕꯤꯔꯒ ꯃꯁꯤꯃꯗꯤ ꯁꯣꯏꯗꯅ ꯇꯧꯖꯒꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯖꯔꯒ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯊꯝꯕꯤꯔꯤꯕ ꯀꯠ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯒ ꯕꯤꯜꯁꯤ ꯄꯥꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯖꯒꯦ ꯀꯩꯅꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯐꯖꯅ ꯈꯨꯝꯕꯤꯔꯦ ꯑꯩ ꯑꯗꯨꯝ ꯄꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯏꯅꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯃꯈꯛꯇꯪ ꯑꯩꯅ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯅꯤꯡꯕꯁꯦ ꯄ꯭ꯔꯣꯖꯦꯛꯇ ꯑꯩꯈꯣꯏꯒꯤ 300 ꯅꯤꯌꯔꯂꯤ 400 ꯀ꯭ꯔꯣꯔꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯕꯁꯦ ꯑꯣꯏꯍꯟꯗꯕꯁꯦ ꯃꯁꯤ ꯇꯦꯟꯗꯔꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯕ 400 ꯀ꯭ꯔꯣꯔꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯦꯟꯗ꯭ꯔ ꯋꯥꯏꯁ ꯍꯥꯏꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯦꯟꯗ꯭ꯔ ꯋꯥꯏꯁ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤ ꯂꯣꯏ ꯐꯪꯒꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯁꯨꯝ ꯂꯣꯏꯅ ꯄꯨꯕ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯏꯁꯄꯤꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯀꯥꯔꯨꯔꯤꯕ ꯃꯤꯁꯤꯅꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯣꯂꯥꯞꯁ ꯇꯥꯔꯛꯄꯁꯦ ꯄꯨꯔꯥ ꯂꯧꯈꯠꯄ ꯌꯥꯅꯤꯡ ꯂꯩꯔꯦꯕ PhDꯒꯤ ꯏꯁꯄꯤꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯣꯏꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯨ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯑꯗꯤ ꯄꯩꯁꯥꯗꯤ ꯀꯥꯏꯗꯤ ꯀꯝꯄꯅꯤꯗꯗꯤ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯦꯟꯗ꯭ꯔ ꯋꯥꯏꯁꯇ ꯁꯥꯒꯠꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯤꯡꯗꯣ ꯁꯤ ꯀꯔꯣꯔ 10ꯒꯤ 20 ꯃꯣꯏ ꯀꯦꯄꯥꯁꯤꯇꯤꯗ ꯃꯗꯨ ꯊꯨꯒꯥꯏꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖ ꯂꯩꯍꯧꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯂꯣꯟꯅ ꯀꯝꯄꯅꯤ ꯀꯩꯅꯣꯗꯅ ꯑꯦꯛꯇꯨꯅ ꯍꯥꯏꯗꯤ NDDPꯒꯤ ꯍꯥꯏꯇꯥꯔꯦ JJMꯒꯤ ꯑꯦꯛꯇꯨꯅ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨꯝꯇꯪ ꯈꯪꯖꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯖꯔꯒꯦ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯦ ꯌꯥꯝ ꯁꯄꯣꯔꯠ ꯇꯧꯖꯩ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯟ ꯀꯟꯇ꯭ꯔꯦꯛꯇꯔꯅꯦꯅ ꯑꯥꯗꯩ ꯁꯨꯕ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯣꯏ ꯀꯩꯁꯨ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯈꯔ ꯄꯨꯔꯛꯄ ꯅꯠꯇꯅ ꯑꯇꯩꯈꯩꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯗ ꯄꯤꯕ ꯌꯥꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯃꯁꯤ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯦꯀꯦꯖꯁꯤꯗꯩꯁꯤꯗ ꯑꯔꯥꯎꯟ 3,000 ꯀ꯭ꯔꯣꯔꯒꯤꯁꯤꯗꯩꯁꯤꯗ ꯕꯤꯂꯣ 500 ꯀ꯭ꯔꯣꯔꯁꯤꯗꯩꯁꯤꯗ ꯄꯦꯀꯦꯖꯁꯤ ꯑꯩꯈꯣꯏ ꯊꯣꯛꯀꯗꯕꯅꯦꯕ ꯃꯥꯒꯤ ꯁꯥꯏꯖ ꯃꯁꯤꯒꯤ ꯕꯦꯡꯛꯁꯤ ꯅ꯭ꯌꯨ ꯗꯤꯕꯂꯞꯃꯦꯟ ꯕꯦꯡꯛꯁꯤꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯖꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯇꯧꯕ ꯌꯥꯔꯒꯁꯨ ꯌꯥꯔꯛꯇꯗꯅ ꯄꯦꯀꯦꯖꯇꯨ ꯄꯨꯟꯁꯤꯜꯂꯒ ꯀꯔꯣꯔ 200ꯒꯤ ꯀꯔꯣꯔ 100ꯒꯤꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯦꯀꯦꯖꯁꯤ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯦ ꯃꯁꯤꯁꯤꯅ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯐꯟꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯦ ꯕꯤꯂꯣ 3 ꯀ꯭ꯔꯣꯔ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯕ 10 ꯀ꯭ꯔꯣꯔ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯌꯥꯕꯁꯤꯡꯗꯣ ꯃꯗꯨꯝꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯁꯨ ꯃꯗꯨꯝꯕ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯑꯩꯈꯣꯏ ꯄꯤꯒꯦꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯟꯖꯩ ꯍꯧꯖꯤꯛ ꯏꯚꯟ ꯑꯩꯈꯣꯏꯅ 116 ꯀ꯭ꯔꯣꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯖꯈ꯭ꯔꯤꯁꯦ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯂꯣꯀꯦल ꯀꯟꯇ꯭ꯔꯦꯛꯇꯔꯗ ꯄꯤꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ
ꯌꯥꯝꯅ ꯄꯤꯛꯅ ꯑꯣꯏꯅ ꯇꯧꯒꯅꯤ ꯌꯥꯝꯅ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯍꯟꯅꯅꯕꯅ ꯑꯗꯨꯕꯨꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯊꯥꯖꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯦꯡꯍꯥꯏꯗ ꯂꯩꯕ ꯆꯥꯏꯅꯥꯒꯤ ꯁꯦꯡꯍꯥꯏꯗ ꯂꯩꯕ ꯁꯤꯒꯨꯝꯕ ꯕꯦꯡꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯐꯟꯗꯤꯡ ꯄꯤꯕꯤꯔꯛꯏꯕꯁꯤꯅ ꯃꯣꯏꯒꯤ ꯑꯌꯥꯕ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯇꯦꯟꯗꯔ ꯑꯃ ꯇꯧꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯒ꯭ꯂꯣꯕꯦꯜ ꯇꯦꯟꯗꯔꯅꯤꯅ ꯑꯥꯗꯩꯁꯨ ꯎꯏ ꯑꯃꯗꯩꯁꯨ ꯎꯕꯅꯤꯅ ꯇꯦꯟꯗꯔ ꯍꯥꯡꯉꯁꯨ ꯃꯣꯏꯒꯤ ꯈꯨꯠ ꯌꯥꯎꯏ ꯑꯦꯛꯁꯦꯞꯇꯦꯟꯁ ꯇꯧꯔꯁꯨ ꯃꯣꯏꯒꯤ ꯈꯨꯠ ꯌꯥꯎꯏ ꯑꯗꯣ ꯃꯣꯏ ꯈꯨꯠꯁꯤ ꯂꯣꯏ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨꯗꯩꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯠ ꯇꯧꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯠ ꯇꯧꯅꯤꯡꯉꯤ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯄꯤꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯦ ꯑꯩ ꯃꯦꯛꯁꯤꯃꯝ ꯍꯥꯏꯖꯕꯅꯤ ꯃꯣꯏꯗ ꯌꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ PHCDꯗ ꯂꯣꯀꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩ ꯃꯣꯏꯒ ꯇꯥꯟꯅꯔꯒ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯒꯤꯁꯨ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯔꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯊꯝꯖꯒꯦ